Hai Sinau Mayam YouTube channel lai video Sinau Mayam punang po Mongol natana welcome taujari Sinau Mayam punang kolam jari Sinau Mayam ngasi su ai anauba blog oma pudun laksage aina ngasi pujagado blog asi Kasar Urabin hariba Urabin ase Poilapur dagi nongpopa na ka ki Joypur lambi dani kamangkha jawdringe da lei Urabin haiba landam ase adu aina chachagado ba Urabin ase mingona pajarabada Kasar Assam Agotola Tripura Phawna maming chatlaba maming leiraba mingona panjarabada akogi oja tonu rajdhari da maming chatlaba oja ahan oiraba oja gi sangai da ai chachagadawri ngasi asi na sankritangi matangda oja ga kitang khanane na bagi oja na sung sibidana aibo yani lau hana habirak padai ngasi ai chachagadawri maramdi oja ga aiga wari khara sunaga dableba na sankritangi matangda oja na aibo nusibidana aibu thagat pirakpadagi nang jaradi lau masise aduga nangi na sangito matang khanane si akoi somde angang singkhara putukjage haitana ojana nusibidana aibu haibirai kogi oja rajdharina ado aigi channel sibu yengbirba Sinau Mayam ngasi hojikmaktasu aibu nusibidana aigi video sibu miyam miyeng tabiri nusibidana Sinau Mayamna ko aduna ngasi su aina pujakado video sida miyana miyeng tabinasi aduga miyamna support tobio masi ayam to ne haji go Sinau Mayam da ai video se yengyo like tobu share tobu subscribe tobu ayam haji ko maramji kain da khoi gi Sinau kharana video si yengjaba yengal like tobu da ba subscribe tobu da ba se masi aidi khangden tawribra kari hain tobu ma haije bangam jadre madu da kaubino haidana aina aigi channel khudingi haije ko masi miyam di nunga rambajai ma channel khudingi sita hai na kai ko aina masum masi hajaraga nungai jaba kanagum jengaga like tawdaba jawi subscribe tawdaba jawi tawbiu miyam na yengdiba miyeng tabiba support ni ko khona awana thidangai video lojariba video blog asiko ado Sinau Mayam ado horen yengminasi ai Kasar Urabin jaraga oja tonugo unajaba matang ado miyam na jeng hanchake ado ai gi channel sibu yengbirba Sinau Mayam punama Chandam Mongol singai isai sakpana hanna na khoramjari matam ado ngaiminasi Sinau Mayam ai Urabin haiba do jawre haji oja tonugi anchangai asini oja tonugi thunganse asi Urabini adu changaga ai ojaga sum wari utai sanabado ai sum Sinau dum hanjaga asina koi yamba isai toba tada mani chan raboki Sinau lang inari changaga sum matang jengsi Sinau Mayam adu aina ngasai panjage ba mingdi pana haide oja guru gi mingse adubu ai mingje pallage ming pallagadi miyamna khangba hengani adu mingona panjrabada akogi oja tonu gi sangai da ai lakjare oja si Kasar gi miyamna khangnaraba rajdhari gi oja ni hoji Kasar da di ojana ahan oire ol Kasara Assam Agotola Tripura Phawna miyamna sakhangba oja ni ado ai oja dagi wahayamantang lojaraga ai miyamda ming tahanjage oja Hare Krishna khoramjari ado akhoi jagi ming cheptang haibu miyamda oja sage ko na Thaudamgi si tonuwa using tumba oja gi chahi kya sure oja sahi matpu nipan dalinde oja gi chahi matpu nipan sure ado akho oja na paibi basimam se rajdhari nimko rajdhari oja chahi kya de oja na rajdhari je hobire ai baba sahi yang khai tare nipan daje hore tare pantaya hora oja gi guru na kana ai si laihide oja gi guru de mang nam ta panbiro oja mayam khangnaba aramam Chandramohan Singh oja gi guru de bane ba ko ado akho oja na chahi yang khai de gi guru ge pham da gi rajdhari tamapode ngasi jobose ngasi jobosiga oja na tambi Kasar mafam sinthunga chatpire ado oja gi chahi su je marfu te nipan sure ado hoji lairiba akhoigi lairiba sahitya parichat hainsu lairi ade Manipur sahitya parichat lairi masigi manungsiga akho oja kari manadi phangbire oja dang haibiyo manasi government gi phangi sidan hoi government gi phangi adegi
ꯌꯥꯝꯅ ꯊꯥꯒꯠꯇꯅ ꯃꯌꯥꯝ ꯈꯨꯟ ꯈꯨꯗꯤꯡꯃꯛꯀꯤ ꯍꯪꯕꯗ ꯂꯣꯏꯅ ꯀꯃꯪꯍꯥꯒꯤ ꯅꯍꯥꯟ ꯅꯤꯄꯥ ꯑꯃ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯃꯤꯡꯁꯦ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯩꯅ ꯍꯪꯕꯗ ꯑꯣꯖꯥꯒꯤ ꯃꯤꯡꯁꯦ ꯍꯦꯛ ꯍꯥꯏꯕꯗ ꯍꯦꯛꯇ ꯈꯪꯉꯤ ꯑꯣꯖꯥꯁꯦ ꯍꯥꯏꯐꯦꯠ ꯆꯠꯂꯝꯕ ꯋꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯆꯍꯤ 74 ꯁꯨꯔꯛꯄ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯇꯔꯞꯇꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯐꯪꯗ꯭ꯔꯤꯑꯕꯀꯣ ꯃꯅꯥꯝ ꯐꯪꯗ꯭ꯔꯤꯕ ꯑꯗꯣ ꯀꯅꯥꯅꯁꯨ ꯂꯥꯛꯇꯅ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯊꯤꯕꯤꯔꯕꯁꯨ ꯂꯩꯇꯦꯕꯀꯣ ꯊꯤꯕꯤꯔꯗꯦꯕ ꯃꯁꯤꯅꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯑꯩ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯥꯝ ꯈꯔ ꯁꯛꯆ ꯁꯣꯟꯖꯔꯨꯕꯗꯒꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯃꯁꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯐꯝꯅꯥꯏꯕꯁꯤꯡ ꯐꯝ ꯄꯨꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯃꯁꯤꯒꯨꯝꯕ ꯃꯤꯡ ꯂꯩꯔꯕ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯃꯨꯠꯄ ꯌꯥꯔꯣꯏꯗꯕ ꯖꯒꯣꯏ ꯔꯥꯁ ꯃꯔꯧꯈꯥꯅꯆꯤꯡꯉꯕ ꯑꯣꯖꯥꯅ ꯁꯨꯀꯨꯏꯅ ꯆꯍꯤ 44 ꯁꯨꯔꯐꯥꯎꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄꯁꯤꯒ ꯉꯁꯤꯐꯥꯎ ꯀꯅꯥꯒꯨꯝꯕꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯇꯪ ꯊꯤꯕꯤꯔꯗ꯭ꯔꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯔꯥꯕꯤꯟ ꯀꯃꯔꯪꯒꯥ ꯁꯣꯝꯃꯥꯒꯩꯗꯁꯨ ꯄꯔꯤꯁꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯒꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯂꯩꯔꯕ ꯃꯤꯌꯥꯝꯅ ꯁꯃꯥꯖꯅ ꯈꯪꯅꯔꯕ ꯑꯣꯖꯥꯒꯤ ꯆꯍꯤ 44 ꯁꯨꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯃꯇꯪ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯗꯕ ꯃꯁꯤ ꯌꯥꯝ ꯄꯦꯟꯖꯗꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯣꯖꯥꯕꯨꯅ ꯀꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯣꯖꯥꯕꯨ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯄꯠꯇ꯭ꯔꯅ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤ ꯄꯤꯐꯝꯁꯨ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯍꯣꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀꯜꯂꯤꯉꯩꯗ ꯑꯣꯖꯥꯒꯤ ꯆꯠꯆꯔꯨꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯃꯅꯥ ꯑꯃ ꯐꯪꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯩꯅ ꯇꯧꯖꯔꯨꯕ ꯒꯨꯔꯨ ꯀ꯭ꯔꯤꯄꯥꯗꯒꯤ ꯇꯝꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯍꯣꯏ ꯑꯣꯖꯥ ꯖꯦꯡꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯖꯒꯣꯏ ꯇꯝꯕꯤꯔꯛꯄ ꯃꯇꯝꯁꯤꯒ ꯑꯣꯖꯥꯒꯤ ꯌꯨꯝ ꯑꯁꯤ ꯀꯌꯥꯝ ꯊꯥꯄꯤ ꯑꯣꯖꯥꯒꯤ ꯒꯨꯔꯨꯗꯦꯕꯒꯤ ꯌꯨꯝ ꯑꯁꯤ ꯑꯁꯤꯒꯩꯅ ꯃꯥꯏꯜ ꯑꯅꯤꯃꯨꯛ ꯊꯥꯞꯄꯤ ꯁ꯭ꯀꯨꯜꯗꯩ ꯈꯔ ꯆꯠꯊꯔꯛꯑꯒ ꯁ꯭ꯀꯨꯜ ꯆꯠꯊꯔꯒ ꯑꯣꯖꯥ ꯈꯣꯡꯅ ꯆꯠꯂꯤꯃꯤꯅꯤ ꯈꯣꯡ ꯆꯠꯂꯤꯃꯤ ꯅꯨꯃꯤꯠꯀꯤ ꯆꯠꯂꯤꯃꯦꯕ ꯃꯇꯝꯗꯨꯗꯗꯤ ꯈꯣꯡ ꯆꯠꯂꯤꯃꯤ ꯈꯣꯡ ꯆꯠꯂꯤꯃꯦꯕ ꯌꯦꯡꯉꯣ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯗ ꯊꯋꯥꯏ ꯌꯥꯎꯖꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯌꯥꯇ ꯋꯥꯅ ꯈꯣꯡꯅ ꯆꯠꯂꯒ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯇꯝꯖꯔꯛꯄꯗꯨꯅ ꯉꯁꯤ ꯃꯍꯩ ꯌꯥꯜꯂꯤꯕ ꯃꯤꯌꯥꯝ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯍꯟꯗꯛꯇꯁꯨ ꯀꯁꯥꯔ ꯀꯃꯔꯪꯒꯥ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯑꯣꯖꯥꯅ ꯖꯒꯣꯏ ꯇꯝꯕꯤ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯑꯣꯖꯥꯅ ꯁꯣꯜꯂꯕ ꯑꯣꯖꯥꯒꯤ ꯆꯍꯤ ꯑꯁꯤꯅ ꯇꯝꯕꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯒꯗꯤ ꯁꯥꯇ꯭ꯔ ꯂꯩꯇꯦ ꯁꯥꯇ꯭ꯔ ꯂꯩꯇꯦ ꯁꯥꯇ꯭ꯔ ꯑꯃ ꯙ꯭ꯌꯥꯟꯗ ꯑꯃ ꯊꯣꯛꯂꯛꯏ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯑꯣꯖꯥꯅ ꯑꯩꯅ ꯇꯝꯕꯤꯕꯅꯤ ꯑꯥ ꯑꯗꯨꯁꯨ ꯃꯥꯁꯨ ꯄꯨꯡ ꯌꯩꯕ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯣꯡꯒꯤ ꯄꯨꯡ ꯌꯩꯕꯅꯤ ꯑꯗꯨ ꯃꯥ ꯑꯣꯖꯥ ꯁꯤꯈꯤ ꯌꯥꯗꯦ ꯑꯩ ꯍꯩꯇ꯭ꯔꯤꯉꯩ ꯁꯤ ꯌꯥꯗꯦ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯅꯦꯕ ꯙ꯭ꯌꯥꯟ ꯙ꯭ꯌꯥꯟ ꯌꯦꯡꯉꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯛ ꯌꯥꯝꯕ ꯃꯩꯇꯩ ꯁꯃꯥꯖꯤꯛ ꯑꯁꯤꯗ ꯃꯩꯇꯩ ꯑꯣꯖꯥ ꯒꯨꯔꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯣꯛꯇꯅ ꯃꯩꯇꯩꯒꯤ ꯀꯜꯆꯔꯁꯤꯕꯨ ꯑꯣꯖꯥ ꯂꯩꯔꯤꯉꯩꯁꯤꯒ ꯂꯧꯍꯧꯒꯦ ꯈꯣꯠꯍꯧꯒꯦ ꯇꯝꯍꯧꯒꯦ ꯍꯥꯏꯕꯒꯤ ꯑꯃꯐꯥꯎ ꯊꯣꯛꯇꯕꯗ ꯃꯤꯖꯥꯇꯤ ꯙ꯭ꯌꯥꯟꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯂꯥꯛꯑꯒ ꯖꯣꯏꯄꯨꯔ ꯍꯣꯔꯤꯅꯣꯒꯣꯔꯒꯤꯅꯤꯅꯦ ꯑꯣꯖꯥꯀꯣ ꯀꯗꯥꯏꯒꯤ ꯙ꯭ꯌꯥꯟꯁꯦ ꯗꯦꯋꯥꯟꯗꯩ ꯂꯥꯛꯑꯒ ꯑꯣꯖꯥꯗ ꯒꯨꯔꯨ ꯈꯜꯂꯒ ꯔꯥꯖꯙꯥꯔꯤꯒꯤ ꯁꯤꯟꯐꯝ ꯑꯣꯖꯥꯗꯒꯤ ꯇꯝꯖꯔꯤꯕ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯗꯤ ꯅꯥꯝ ꯁꯣꯟꯕꯃꯛ ꯑꯣꯏꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯃꯤꯖꯥꯇꯤꯅ ꯇꯝꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯏꯅꯥꯠ ꯑꯁꯤꯕꯨ ꯇꯝꯍꯧꯒꯦꯅ ꯈꯣꯠꯍꯧꯒꯦꯅ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩꯁꯤ ꯂꯧꯍꯧꯒꯦꯅ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯃꯠꯇ ꯊꯣꯛꯇꯕꯤꯗ ꯃꯤꯖꯥꯇꯤꯅ ꯂꯥꯛꯑꯒ ꯙ꯭ꯌꯥꯟꯅ ꯂꯥꯛꯑꯒ ꯑꯣꯖꯥꯗꯒꯤ ꯂꯧꯔꯤꯕ ꯔꯥꯖꯀꯤ ꯃꯔꯝꯗ ꯑꯣꯖꯥ ꯊꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯑꯃꯠꯇ ꯇꯝꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯍꯥꯏꯔꯤꯕ ꯃꯩꯇꯩꯒꯤ ꯔꯥꯁ ꯍꯥꯏꯕꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯋꯥꯔꯜꯗ ꯃꯁꯛ ꯈꯪꯉꯤꯕꯅꯤ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯔꯥꯁ ꯂꯤꯂꯥ ꯍꯥꯏꯔꯤꯕ ꯃꯗꯒꯤ ꯅꯨꯄꯤ ꯖꯒꯣꯏ ꯍꯥꯏꯔꯤꯕ ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯃꯦꯕ ꯑꯁꯤꯕꯨ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩꯁꯤꯒ ꯇꯝꯍꯧꯒꯦꯅ ꯍꯥꯏꯕꯁꯤ ꯑꯝꯇ ꯊꯣꯛꯇ꯭ꯔꯤꯃꯦꯕ ꯑꯣꯖꯥꯅ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯁꯨ ꯌꯥꯗ꯭ꯔꯤꯃꯦꯕ ꯌꯥꯗ꯭ꯔꯤꯃꯤ ꯁꯅꯥꯕ ꯌꯦꯡꯉꯣ ꯑꯣꯖꯥꯅ ꯄꯥꯎ ꯆꯦꯟꯊꯣꯛꯏꯅꯤ ꯅꯣꯏ ꯑꯄꯥꯝꯕ ꯆꯪꯉꯧꯅꯦ ꯍꯣꯏ ꯆꯪꯉꯧ ꯑꯩ ꯂꯩꯔꯤꯉꯩꯁꯤꯒ ꯅꯣꯏ ꯍꯩꯍꯧꯅꯦ ꯍꯣꯏ ꯍꯩꯍꯧꯅꯦ ꯍꯣꯏ
बसंत जगोई महाराज ဟော रखाल हाँ। गोपी गोपाल ကိုဘီကိုပါ असे है ဟောအကြ असे है बाबा जो कदौनी အဲ့တော့အစီကြီးဝိနဘိတမကတဝဇာနာခေါင်းချက်လကဂူရုကင်ဖမတမ်ကြဟောဘဘိကဒါနီအဲ့တော့ဟောဂျစ်တီခေါင်းချက်နဒရမ်နီဟောဂျစ်တီအနေခိုင်ခွန်းဒဂါရီမတနေပါလမ်ဘီထုံနဖရမတမ်စီကလာကတနာဝဇာတကတမ်ဟိုဂေနာဟိုင်ဘဝခလွန်စီအမတထိုကတဲ့အဲ့တော့ဇာကြီးအဟန်မက်ဝရဘစုခွန်းချီတာအခုဝဇာစေခွန်းဘူဘောနဒုံလေဘီဒီခုလကီတာပွန်မရေတီချွိုစတီကန်ဂီစန္ဒာဂောရီအဆုအခုဝဇာနာပူဘီဒီअदुबु ओजासन चही मरफु मापन चंगा भावदा हजिबाव हारिबा खुनसिदा नाम सोनबा अमता थोपा उद्री ममी अमता उद्री अदुना अखोगी समाज असि जामना वारे अदुना खंगदे ओजा करी हागदमनो अदुना आइना ngasi लाक्चरी सिजु आइगी ओजागी थबक मतमनि ख काइथोक चरगा आइना ओजादा लाक्चरी सिजु नत संकृतो नाइसि ओजा जाना मथौ ताय अखोगी पोकपरा सिबगा चंगदब जादबना संकेतनी मसेमतंग लिंखचबसिगा ओजाना नुंसिबिदना ओजागी बोर आशीर्वाद मसिनी नचाना पामजरिसे अदो यागदि अखोय उराबिन हाबा खुनजिजु ओजा गुरुसिंग नुंसिबिदना आइसु सुम नाम सोली हाइबो हाइतबो मसिगाइसु जारगदि अंगांसिंग खरतसु पुथोकजगे हाइदना आइ ओजागे फमदा लाक्चबनी ओजा अदो ओजा हौजिकसु जगोय रासे ओजा ताकपा ngamहिनिनेको चोंग फंदगी आगांसिंग पुंगयबा आगांसिंग दरदी ngamgani होय इसेई ngamgani ngamgani इसेई ngamgani ngamgani ba anana bijoy govinda da takise iwa wa hauti ba ko yo wa hude hoy govinda kirpani hoja गोविंद के पास नाम सोमा चंगरदी वाती ba वादे 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 ईश्वरगी मगुन छे मंगोल वादे वादे होय अदो ओजा पुंसिबी को ओजाना लेंगे जारगदी ओजागी छात्रना लेरिबा ध्यान दो होय अखोजु खंगौरगदी मतम द अखोसु मापु खुंगुन लिबा जाय अदना मा तुमा फजना सेंबिरमो मतम द ओजागी छात्रना हाइबदा समाजना ngang gadongni maksu nomong to nomodi kanai chatra no ojagi mingen pandu meba ai gurudeva aduni haibado madutana ojagi atma je isoram phamda lei gadol meba ngasai ojagi mingchi di mut loi da poneba ngasi urabi nai se ojagi ming neba oja do kadai gi no urabingi masi urabingi ijat ne ba sise asia kari haini oja mase akoi gi maitei macha ai sidunga miam di hainani माने इसे सपनी ना मा थवाय जाव हाइजेरि मि गायना अदो मनी मनी नन हाय जसे मिमिने इ जुमदो मोय अदु थोरा तरा असुगुमा नो संकीर्तन बाला सिबु कयाना सुम सेउना नुगाइबा नो संकीर्तन बाला सिबु होय तो सिरि देगी इपाइ पु हतुतेगी ताउना ला बका मनी मनी अखोय तायु मिते एखोयगी पादबीनी असे थाबा यादरमने मनी ओजाना खंजबद खम काउदी काउरंगिरो कसार काय काय फमनि ओजा ताकपीरा जगोइस काय काय फमनि चलु रे ओजाना ताकुसी फटायबो तायबो आगो तोला होजागे चलु रे बको आगरतला कांचनबारी कांचनबारी कमलपुर धर्मनगर अदिगे संदा हायगलागा आसामदा मफम अहुम तंबीरे अदेगी तुको तंबीरे अदेगी खैरेन तंबीरे खैरेन तंबा लोरगा इमा पेमा बाबा मफम कावरी ता कावरी होय 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 मतनो जामछला बनिना कावरी बाबा होय ओजागी तुमिना ओजागी खरानी लचला मिदी ओजाने सिगिंदे इदम इथोंदा तारे होय र हजिकति ओजागी छात्र ध्यान मासे माक्सु ताकप ngame na hojirau khal gopi budong gedoi ma tobong ngame na maksu mapung di phadri ba ma hojikti lai ba mar mak to ojara tamba cha mar lai ne masu mutum masati mutum masati jan naha ni duti nahan oja wa khandadi makse soidana ojana hayeng matam da makse lehauni haiba soja thajaba phauri ba ja 아이디 하이미 이거 로냐 이거 이부로 이게 아시나시니 아이 로인 하이비게 होय 아도는 이니 보고 जेंगो चिनाव मैम ओजाना लेजरी बा बिगदा ओजारे तमजो होबा
ꯕꯤꯗꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯅ ꯇꯥꯛꯄꯤꯒꯦ ꯇꯝꯕꯤꯒꯦ ꯍꯥꯏꯔꯕꯥꯎꯗ ꯀꯅꯥꯝꯇ ꯊꯣꯛꯇꯦ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯌꯥꯝ ꯂꯩꯔꯕꯁꯤꯗ ꯃꯃꯜ ꯆꯪꯉꯕ ꯑꯣꯖꯥꯅ ꯃꯃꯜ ꯆꯪꯅ ꯇꯝꯍꯧꯔꯤꯕ ꯍꯌꯦꯡ ꯅꯣꯡꯃꯇ ꯅꯣꯡꯃꯩ ꯇꯥꯏꯕꯪ ꯊꯥꯗꯣꯛ ꯃꯇꯝꯗ ꯃꯩꯅ ꯆꯥꯛꯅ ꯃꯥꯡꯈꯤꯗꯧꯔꯕ ꯑꯁꯤꯕꯨ ꯀꯅꯥꯝꯇ ꯍꯩꯍꯧꯒꯦ ꯇꯝꯍꯧꯒꯦ ꯋꯥꯈꯜꯁꯦ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯅ ꯉꯁꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯝꯃꯤ ꯍꯩꯍꯧꯅꯕ ꯈꯣꯠꯍꯧꯅꯕ ꯍꯥꯏꯅ ꯃꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯃꯁꯤ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥꯒ ꯑꯩ ꯉꯁꯤ ꯂꯥꯛꯇꯅ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯃꯇꯨꯡꯗꯁꯨ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯏꯁꯣꯔꯅ ꯆꯤꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯣꯖꯥꯗ ꯀꯣꯜ ꯇꯧꯖꯔꯒ ꯑꯣꯖꯥ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯑꯣꯖꯥꯒ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯅꯥꯝ ꯁꯣꯟꯕꯁꯦ ꯉꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯄꯦꯟꯗꯕ ꯍꯥꯏꯕ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯣꯖꯥꯒꯤ ꯆꯍꯤ 34-35 ꯁꯨꯔꯕ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯆꯩꯁꯨ ꯄꯥꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯁꯣꯁꯥꯏꯇꯤꯁꯤꯡ ꯑꯁꯤꯅ ꯄꯔꯤꯆꯠꯅ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯑꯃꯇꯪ ꯄꯤꯗ꯭ꯔꯤ ꯂꯥꯛꯄꯤꯗꯦ ꯀꯅꯥꯅꯁꯨ ꯍꯪꯕꯤꯗꯦ ꯀꯅꯥꯅꯁꯨ ꯀꯔꯤꯅꯣ ꯍꯪꯕꯤꯔꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯎꯕ ꯅꯠ ꯁꯪꯀꯤꯔꯇꯟꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯁꯦ ꯃꯩꯇꯩꯁꯦ ꯅꯠ ꯁꯪꯀꯤꯔꯇꯟ ꯃꯁꯪ ꯈꯪ ꯂꯩꯕꯤ ꯔꯥꯁ ꯂꯤꯂꯥ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯅꯥꯝꯇꯅ ꯍꯪꯕꯤꯔꯗꯦ ꯂꯥꯛꯄꯤꯗꯦ ꯍꯥꯏꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯑꯩꯅ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯆꯠ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯉꯝꯃꯤꯉꯩꯗ ꯁ꯭ꯔꯥꯗ ꯕꯦꯗ ꯀꯔꯃ ꯆꯠꯄ ꯉꯝꯃꯤꯉꯩꯗ ꯑꯣꯖꯥꯅ ꯀꯜꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯄꯔꯤꯆꯠꯅ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯋꯥꯅ ꯇꯝꯖꯔꯛꯄ ꯅꯥꯝꯗꯨꯒꯤ ꯃꯍꯩꯗꯣ ꯑꯣꯖꯥꯅ ꯐꯪꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯩꯈꯤꯗꯕ ꯒꯨꯔꯨꯅ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯝꯇꯪꯗꯤ ꯑꯩ ꯐꯪꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯇꯔꯞꯇꯒꯤꯗꯤ ꯃꯁꯤ ꯑꯩ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯤꯀꯣ ꯅꯥꯝ ꯁꯣꯟꯕꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯒꯤ ꯑꯁꯤꯔꯕꯥꯗꯇꯒꯤ ꯅꯥꯝ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯁꯣꯟꯖꯗꯅ ꯒꯨꯔꯨꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ ꯑꯣꯖꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯎꯅꯖꯗꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯟꯗꯝ ꯃꯪꯒꯣꯜ ꯁꯤꯡꯍ ꯏꯁꯩ ꯁꯛꯄꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ